ꯏꯇꯥꯎ ꯑꯩ ꯅꯍꯥꯟ ꯏꯇꯥꯎ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯗꯅꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯃꯤꯡꯕꯨ ꯕꯤꯔꯆꯥꯟ ꯀꯧꯏꯌꯦꯅꯦ ꯑꯦ ꯃꯤꯡꯂꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯃꯤꯡꯕꯨ ꯕꯤꯔꯆꯥꯟꯅꯦꯌꯦ ꯉꯥꯛꯇꯔꯅꯤ ꯏꯇꯥꯎ ꯒꯦꯔꯦꯟꯇꯤ ꯃꯨꯅꯥꯟ ꯑꯃꯗꯤ ꯒꯦꯔꯦꯟꯇꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦꯅꯦ ꯏꯇꯥꯎ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯔꯤꯗꯨꯅꯤ ꯑꯇꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯇꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯅꯦ ꯑꯇꯩ ꯇꯧꯕ ꯍꯥꯏꯔꯒꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯨ ꯈꯔ ꯊꯛꯏ ꯑꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯗꯤ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯅꯤꯅꯦ ꯅꯣꯡꯃꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯏꯇꯥꯎꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯏꯇꯥꯎ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏꯅꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯨꯅꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯈꯔ ꯆꯥ ꯑꯃꯨꯛ ꯇꯨꯝ ꯑꯃꯨꯛ ꯐꯝ ꯁꯤ ꯃꯉꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯦꯔꯦꯟꯇꯤꯅ ꯃꯐꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯒꯤ ꯄꯨꯟꯐꯝ ꯐꯝꯐꯝꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯨꯅꯥꯟꯗ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯃꯐꯝꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯕꯣꯔꯤꯡ ꯆꯨꯏ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗꯨ ꯇꯥꯟꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯐꯝ ꯑꯁꯤ ꯀꯌꯥꯗ ꯍꯣꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯉꯛꯅꯁꯨ ꯌꯦꯡꯅꯔꯤ ꯏꯇꯥꯎ ꯃꯐꯝꯁꯦ ꯀꯌꯥꯗ ꯍꯣꯡꯈ꯭ꯔꯕꯅꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯁꯤ ꯏꯇꯥꯎ ꯑꯩ ꯅꯍꯥꯟ ꯏꯇꯥꯎ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯗꯅꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯃꯤꯡꯕꯨ ꯕꯤꯔꯆꯥꯟ ꯀꯧꯏꯌꯦꯅꯦ ꯃꯤꯡꯂꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯃꯤꯡꯕꯨ ꯕꯤꯔꯆꯥꯟꯅꯦꯌꯦ ꯉꯥꯛꯇꯔꯅꯤ ꯏꯇꯥꯎ ꯒꯦꯔꯦꯟꯇꯤ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯥꯏꯅꯒꯤ ꯄꯥꯈꯣꯡ ꯆꯟꯅꯕꯤꯗꯨ ꯆꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯣꯡ ꯆꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯄꯥꯈꯣꯡ ꯆꯟꯅꯁꯤꯗꯅ ꯄꯥꯈꯣꯡ ꯍꯥꯏꯔꯣ ꯄꯥꯈꯣꯡ ꯍꯥꯏꯗꯣ ꯏꯇꯥꯎ ꯑꯩꯅꯤꯅꯦ ꯑꯣ ꯄꯥꯈꯣꯡ ꯄꯥꯝꯕꯤ ꯄꯥꯝꯕꯤꯒ ꯅꯠꯇꯦ ꯏꯇꯥꯎ ꯒꯣꯗꯥꯎꯟꯅꯤ ꯒꯣꯗꯥꯎꯟ ꯄꯥꯈꯣꯡ ꯒꯣꯗꯥꯎꯟ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯆꯜꯂꯒꯦ ꯑꯁꯨꯝ ꯇꯧꯅ ꯒꯦꯔꯦꯟꯇꯤꯅ ꯄꯥꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯆꯜꯂꯛꯑꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯏꯇꯥꯎ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤ ꯏꯇꯥꯎ ꯄꯣꯠꯁꯛꯁꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯩꯕꯨ ꯈꯣꯛꯄꯤꯌꯨ ꯄꯨꯟꯁꯤꯒꯤ ꯃꯁꯨꯡ ꯇꯥꯅꯁꯨ ꯈꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯪꯗꯤ ꯁꯣꯏꯗꯅ ꯀꯞꯄꯛꯀꯅꯤ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯃꯨꯅꯥꯟ ꯄꯥꯈꯣꯡ ꯑꯗꯨ ꯆꯃꯝꯅꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯚꯤꯌꯔꯁꯤꯡꯁꯨ ꯉꯥꯛꯇꯪ ꯈꯟꯕꯤꯌꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯉꯥꯛꯇꯪ ꯉꯥꯏꯖꯒꯦ ꯀꯔꯤ ꯄꯥꯈꯣꯡꯅꯣꯅꯦ ꯏꯇꯥꯎ ꯀꯤꯕꯨ ꯀꯤꯅꯦ ꯑꯩꯅꯁꯨ ꯈꯣꯛꯇꯣꯛꯄ ꯑꯩꯅꯁꯨ ꯃꯁꯨꯡ ꯇꯥꯅ ꯈꯥꯏꯗꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯀꯞꯄ ꯀꯔꯤ ꯄꯥꯈꯣꯡꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯏꯇꯥꯎ ꯑꯝꯇ ꯐꯣꯡꯉꯨꯁꯦ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯟꯅꯕꯔ ꯌꯦꯡꯒꯦ ꯏꯇꯥꯎꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯩꯕꯨ ꯍꯥꯏꯔꯤꯁꯤꯅ ꯏꯇꯥꯎ ꯇꯤꯜꯍꯧꯕꯨꯅꯤ ꯑꯗꯨꯒ ꯅꯪ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨꯅꯤ ꯏꯇꯥꯎ ꯃꯔꯝ ꯐꯖꯅ ꯄꯤꯌꯨ ꯃꯔꯝ ꯄꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ ꯃꯔꯝ ꯑꯕꯨ ꯏꯇꯥꯎꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯇꯤꯜꯍꯧꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯃꯇꯝꯗ ꯃꯀꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯦꯠꯇꯣꯛꯇꯔꯅꯦ ꯃꯄꯨꯝꯗꯨꯗꯤ ꯄꯨꯂꯞ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯗ ꯀꯩꯁꯨ ꯊꯥꯛꯑꯝꯃꯣꯏꯗ ꯃꯀꯨ ꯈꯣꯛꯇꯣꯛꯄ ꯂꯣꯏꯔꯒ ꯃꯁꯨꯡ ꯇꯥꯅ ꯈꯥꯏꯗꯣꯛꯄꯗ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯗꯨꯗꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯃꯨꯛ ꯆꯜꯂꯒꯦ ꯏꯇꯥꯎ ꯀꯣꯛ ꯉꯥꯎꯅꯤ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯨꯅꯥꯟꯅ ꯑꯃꯨꯛ ꯄꯥꯈꯣꯡ ꯆꯜꯂꯝꯃꯤ ꯏꯇꯥꯎ ꯑꯩ ꯄꯥꯈꯣꯡ ꯍꯧꯔꯛꯑꯒꯦꯀꯣ ꯄꯨꯔꯛꯄ ꯃꯇꯝꯗꯅ ꯃꯨꯁꯨꯛ ꯃꯨꯔꯒ ꯄꯨꯔꯛꯄ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯅ ꯉꯥꯡꯁꯛ ꯉꯥꯡꯕ ꯑꯗꯨꯒ ꯂꯣꯏꯔꯒ ꯂꯪꯊꯣꯛꯄ ꯃꯇꯝꯗꯅ ꯋꯥꯎꯊꯥꯎꯅꯕ ꯑꯣꯏꯅ ꯇꯧꯕ ꯏꯇꯥꯎ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯏꯇꯥꯎ ꯏꯇꯥꯎ ꯑꯗꯨꯗꯤ ꯈꯪꯉꯦꯗ ꯑꯔꯨꯕ ꯀꯥꯏꯅ ꯃꯩꯇꯥꯟꯗꯨꯕꯨ ꯏꯇꯥꯎ ꯆꯨꯝꯃꯦ ꯏꯇꯥꯎ ꯏꯇꯥꯎꯅ ꯁꯤꯡꯕ ꯌꯥꯝ ꯍꯦꯜꯂꯝꯃꯦ
ꯏꯇꯥꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪꯒ ꯆꯟꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯇꯝꯒꯦ ꯏꯇꯥꯎ ꯁꯤ ꯃꯨꯟꯅ ꯇꯥꯔꯒ ꯏꯇꯥꯎ ꯐꯖꯅ ꯈꯨꯝꯕꯤꯔꯛꯎꯀꯣ ꯏꯇꯥꯎ ꯅꯣꯡꯃ ꯌꯥꯝ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯏꯇꯥꯎ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯏꯇꯤꯡ ꯁꯦꯠꯇ ꯃꯤꯑꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯑꯃꯅꯦ ꯑꯍꯜ ꯑꯃꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯥꯔꯤꯗꯤ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯤ ꯄꯥꯛ ꯂꯥꯛꯑꯝꯗꯦ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯍꯨꯝꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯩꯔꯝꯃꯤꯕ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃ ꯅꯨꯄꯤꯗꯨꯅ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯕ ꯌꯥꯝ ꯁꯣꯠꯂꯕ ꯃꯃꯥꯒꯨꯝꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯗꯤꯀꯣꯅ ꯈꯟꯖꯕ ꯅꯨꯄꯤꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯨꯄꯥꯗꯨꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯣꯏ ꯑꯍꯨꯝꯗꯨꯗ ꯏꯇꯥꯎ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯕꯤꯔꯛꯎꯀꯣ ꯏꯇꯥꯎ ꯅꯪꯅ ꯆꯠꯂꯛꯄ ꯄꯥꯈꯣꯡꯁꯤꯃ ꯀꯣꯛ ꯂꯩꯈꯥꯏꯕ ꯉꯥꯛꯇ ꯀꯔꯥꯏꯗꯕꯨ ꯇꯥꯔꯒ ꯀꯔꯥꯏꯗꯕꯨ ꯈꯪꯉꯒ ꯆꯠꯂꯛꯏꯅꯣꯅꯦ ꯏꯇꯥꯎ ꯑꯩ ꯈꯪꯗ꯭ꯔꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯅ ꯅꯨꯡꯉꯥꯏ ꯄꯥꯎ ꯍꯥꯏꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯝꯃꯣ ꯄꯥꯎꯈꯣꯡꯗꯨꯅ ꯀꯣꯟꯅ ꯐꯣꯡꯉꯨ ꯏꯇꯥꯎ ꯍꯦꯔꯥ ꯏꯇꯥꯎ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯉꯔꯥꯡ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯇꯥꯕ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨꯅꯤꯗ ꯏꯇꯥꯎ ꯍꯦꯔꯥ ꯄꯥꯎꯁꯤ ꯁꯤꯅꯤꯗ ꯏꯇꯥꯎ ꯑꯩꯈꯣꯏꯁꯤ ꯑꯅꯧꯕ ꯀꯩꯅꯣꯝꯃ ꯇꯧꯗꯣꯔꯦ ꯍꯥꯏꯅꯦ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕꯁꯀꯨꯝꯕ ꯑꯣꯇꯣꯒꯨꯝꯕ ꯑꯣꯏꯅ ꯆꯦꯜꯂꯅꯤ ꯃꯈꯥꯗꯅ ꯖꯍꯥꯖ ꯆꯦꯜꯂꯅꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏ ꯅꯠꯇ꯭ꯔꯒ ꯑꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯗ ꯉꯥ ꯌꯣꯛꯅꯤ ꯍꯥꯏꯅꯦ ꯏꯇꯥꯎ ꯃꯩꯗ ꯉꯥ ꯌꯣꯛꯑꯗꯤ ꯐꯔꯤꯅꯤ ꯏꯇꯥꯎ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯆꯥꯕ ꯌꯥꯔꯦꯅꯤ ꯏꯇꯥꯎ ꯃꯐꯝꯗꯨꯕꯨ ꯀꯗꯥꯏꯗ ꯌꯣꯛꯀꯅꯤ ꯍꯥꯏꯒꯦ ꯆꯠꯂꯒ ꯊꯤꯔꯨꯁꯤꯅꯤ ꯏꯇꯥꯎ ꯕꯖꯥꯔꯗ ꯌꯣꯛꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯊꯤꯔꯨꯔꯁꯤ ꯕꯖꯥꯔꯗ ꯀꯔꯝꯕ ꯕꯖꯥꯔꯅꯣꯗꯤ ꯈꯪꯗꯦꯀꯣ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡꯗꯨꯗ ꯆꯠꯂꯁꯤ ꯑꯗꯣ ꯏꯇꯥꯎ ꯉꯁꯥꯏ ꯄꯥꯎꯈꯣꯡꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯐꯖꯅ ꯑꯝꯇꯒ ꯈꯜꯂꯛꯈꯤꯒꯦ ꯏꯇꯥꯎ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯆꯨꯝꯕ꯭ꯔ ꯌꯦꯡꯉꯨ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯨꯅꯥꯟ ꯑꯃꯗꯤ ꯀꯦꯔꯦꯟꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯁꯨꯝ ꯅꯣꯛꯅꯕ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯦꯝꯖꯔꯛꯀꯦ ꯃꯣꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯥꯎꯈꯣꯡ ꯑꯃꯗꯤ ꯐꯣꯡꯖꯗ꯭ꯔꯤ ꯃꯌꯥꯝꯅ ꯈꯜꯂꯒ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ